ISRO na ngasi INSAT 3DS ko satellite ama weather gi special oiba satellite ama thagat kare space ta aduga hairiba satellite ase 19 minute ka 13 second gi manung da prithvi dagi 37000 km gi mathak ta paidra chat kirami ama sung hairiba satellite asina prithvi gi akoiba da orbit ta leiduna rairaga 10 years gi weather information pirakani hairi Asi satra singi oina khangjin bada kanai general knowledge ni hairiba ISRO gi ngasi thagat bikiba satellite ase 17 February tare amasung masi weather satellite ni amasung 10 years ki information accurate information mahak prithvi da piraktuna laigani INSAT 3DS kawi satellite asigi mami amasung Satish Dhawan Space Center si Harikota madagi thagat kibani nungthil gi pung manga ga minute kuntra manga ta Satellite punamak ase rocket amada fit tawraga rocket tu pairibani aduga rocket tu dagi satellite tu mathakta laihodori ngasi gi satellite ase pukiba rocket aduki miming GSLV F14 kawi amasung 19 minute 13 second da 37000 km prithvi gi mathakta paikhraga geosynchronous transfer orbit GTO koba prithvi ki mathakta akoi bata leiba orbit asida thungki masigi mangda 2024 gi January gi tang amada PSLV C58 Expo set koba rocket amasu satellite amasu thagat ki aduga ngasi gi sina second ni aduga ISRO gi site gi hojik mathang satellite launch tawbagi series ama chathari masibu INSAT 3D series haina khangnai aduga ngasi gi asina taret suba launch ni Hairiba INSAT 3DS koba satellite asina prithvi ki mathakta magi activate oiduna function tawbagi matungda magna tawrakadaba thabak asi amkre masina especially art science aduga weather gi ba science ki section asidasu aduga National Institute of Ocean Technology asigi information su aduga especially thabak yami magna pirakadori si especially India gi oina hairiba satellite ase 2274 nomi aduga mark pu puduna chatkhiba rocket adugi asangbana 51.7 meter ni yamna sangkhra chawkhraba rocket amani masigi loina hairiba satellite asi successfully thabak suru matungda prithvi gi mathakta nongna lakliba masigi phibam aduga akhak arau aduga baraf taba ice ki phibam aduga prithvi gi manungda lairiba glacier sing ase kayam masida lairiba baraf sing se kayam thana lei karam matamda baraf sing chi kin tharakli chen tharakli samudrada tawrakli asina chingba information kayasu masidagi phangani hairi Space ki lambi da India yamna sathena chawkhat khre amasung satellite ki technology asida Bharat atopa country dagi foreign country dagi help lawdana ba yamna kanna hona khre amasung space world amadi art ka connection to ba masidagi kana ba lawba asida India mathanta to bangambagi sakti lakre hairi ba ngasi thagat khiba satellite ase 36000 km mathak yokre amasung 26 minute khuding da prithvi ki photo lawraga tharakre amasung samandar gi mathakta lairiba weather gi measure aduga barapna kopsel liba purmak asising asigi information su kaptuna pi bahrakre masi India gi yamna sathina chawkhat bagi khudam amani